mayam Khongchat channel da taram no okchari matam kuirabagi tungda Khongchat channel da ngasi video aina record tawwa laksari basi Lamlenkhun hairiba Jiribam gi khwaidagi nungsiraba phajaraba lamdam khungang adudagi phauduna chalaga Jiribam gi Vidyanagar haugalakpa haiba tare aduda leiba Jiribam gi khwaidagi chawba sport complex ground adu phawa mayam da uhanjage khanduna ngasi na video asi namba laksabani mayam video asi hawdagi loi phawa mideng tabiu video asida khajik asoiba wahi wata nungaitaba jawraklabasu mayamda ngakpi waina haijari mayamgi apen penda comment da thambirakpa kawbigano mayamna video asibu soidina maki nungsibidana like tawbiu Khongchat channel bo hojik hawa subscribe tawidriba oiragadi subscribe tawbiraba matungda bell gi symbol da click tawbiu anauba Khongchat channel gi video upload tawbaga notification YouTube ki maikidagi phangnanabagi damakta mayam video ase matang da nungai te comment da thambiba kawirakano adudi mayam video ase yeng taminarasi mayam mangda lambi ani longba ama leire chumna chatkiba oirong isigana kadam tala chatpagi lambi oiramane aduga jetlong isina sport complex changbagi lambi ni ai jetlong gi lambi siga oina changjarage mangdasu kaju nuts pambi keju nuts kaju badam gi pambi leire ado jiri gi praja miyam nadi kisnat haina bagum tawri mayam chumi chumde comment da thambirakpa kawbigano mayam video se like tawbiba kawbigani ko like tawbiu like tawbiragadi aina semjaliba video se mayam gi mpham da so YouTube na soidana magi boost tawgani haibadi asigumba traveling video nature gi sin jengba pamba viewers mayam punamakta YouTube na mathang video se recommended ta uhanba ngangani haina adugi damakta like tawbi haijabani like tawbana paisa phangba nachade subscribe tawbana paisa phangba nachade subscribe tawbiragadi hena haraujaba nungaijaba phaujai nungsibiduna subscribe torokpani khangjai mayam siga solar plate mayam ama nungsadagi mai launabagi damakta siga project ama tawri hai
akupa maron mafam project asigi maming thoidokna khangjade asum mayamda isam samna haijari bani mayamgi apamba khangba knowledge leiragadi asigi matangda comment da thambirak pasu jai khangdaba mayamsu comment readers paraga khangba oisanu mayamsu khangminasi punna do ai manglonda chumna sakani lambi di sange loina uhaning mani video se sange ai di tamna mayamda uhaning bani video se khara sangla su sangna Aki kano jaibo? Kano jaibo? Halu? Jela nani? Ekhon to somoy na to. Moja to ase jane ami jo. Somoy kise nani ekhon to kisu late hoise nani. एक मास आगे जाने ना आमी हमने कोई दिसे अच्छा ओ मैकपुरी लेना नहीं कोई दिखे गया फार्म बराबर रास्ता से तो आमी तो एक बार आई से ना होता लगी जिगाई से आमी तो बारी तो खाने किंतु यही रास्ता था आमी 12-13 बছর कैसे आई से ना तो नया आगे तो जंगल आसे तो किसनार आसे ना नहीं आगे सब काटिया चेंज करছে होता लगी जान से ना आमी ওই যে গেট তো বন্ধ করা থাকতো না নি খোলা আছে ও mayam aina hangmani banglada aisu bangladi hei ponate ham senjan sajalaga manna basum ngang mani aina kaki kadai chalino aina haiba do moina hai ya alu tan manena jangal gi alu haibadi yelha ko yelha mangra man ba asang ba do hujik khatang matam di wale moina hai di hindi moi bangla hai chalore tha ma theng rama ne moina ba tha ni mu wale kumgi nong la ma tungda marang kai na phangane adu hai riba adu age aina mamang da gate lolam gadra lambi do haina haiba chatori bo aina mamangi gate sport complex sang bagi thok bagi gate adu moina lo loi hanga leibani dumaina sum hai riba atu ni mayam bengali hai dai tangang jamne soi ba jar sum mayam sida birakana comment da phajana sum habiro welcome to jari mayam ning no nan on do jeng ge phajadra ni naken tha ni pura mak kang re upal lopal puna mak tha ma ani matung da di kumgin nong ju tarak paga tumsang sangrani hai ge mafam je kamai to ge mayam tang phong to piro comment da ai mak nai ke isu nam tang uhaning ba mayam upami je phajadra gang re mayam ai tung non dam dang jeng han ge camera se lai thoga kyam jam lami tu sa se sa ga le mayam video se like to bio
mayam sport complex soksale he mayam Khongchat channel bu subscribe to bi kawi ganu video ase like to biu aina mayam to ohan ge khanduna lakchari basi jamna sangi adudagi di sa su sai mafam se hoji nungsa mai sak hengale mayam soidana maki ai video se nungsi bidana like to gani haina khanjai mayam comment to video se jingba nungai te asobe jawr chu mayam na ngakpiu maigi tunglom nam tang uhan ge lambi se sini mathaki lambi na uhalli ba sai na ninghan hoji glak lambi duni adudi ai jelom nam tam na leirage chatori se karom sai tan ai khangi lambi karom le chatla kadon na phau doi ba mayam mi sum ta layu di di wana tenan chang na mayam na lawrak pra su khang ponte mayam ai ground do ina changa mayai da di changa roge mafan da chalage ain toraga duga gate lom na thokar ge gate na kadom da leiwa khangde chai hi ba phata hodi mayam ji thi hai na kana de mayam lambi somna kan da lei de do ai di lambi de gi lak te samma ga lai mayam ngasigi oina di video ase mayam dagi kaina nabagi yathang ni bagi tanja adu jawraklabani mayam da kaina dringeida video asibu loiba phawa mideng taminabagi damakta Khongchat channel gi maikei dagi mayam punmakpu aroibada hainingai leitana thagachari among mathangi anauba video da unarasi matam adu tangi oina kaina nabagi yathang ni jari thank you